पाव मुठिगद्रा मिपाइनरबा मणिपुरी की पोनी की मच्चा लौफम फार्म दिंगदुना सगोल लोइबसिंग द गवर्नमेंट सेल की मतिंग पीगदौरी हंदक चही की संगाई फेस्टिवल द थाईलैंड की सेंपाक ताक्रो मुइथाई टीम अमसुंग स्टॉल कुनलोम द सरुक यागदौरी अमदी डिमोनेटाइजेशन अमदी जीएसटी की मायुक्त पांगथोकदौरिबा ब्लैक डे की खोंगचट अमदी मिफमदा मियामना सरुक याबियु हाइन ऑब्जर्वेशन कमिटी ना अपील तौरकली खुरमजरी मिदेंग ताबिरबा सिंह तराम नौसरी पाव संदोकना पिजरी मणिपुर की पुवारी का सागोन अदुना लाकलबा मणिपुरी पोनी ngak सेंदुना योखतनबा गवर्नमेंट की फिरेप हेना सेसनबगा लोइनना चीफ मिनिस्टर नोंगथोंबम बिरेना चेयर लौदुना मणिपुरी पोनी डेवलपमेंट बोर्ड की अहानबा मिफम चीफ मिनिस्टर की सेक्रेटरिएट पांगथोखरे मिफम अदुना मांगखिगद्रा मिपाइनरबा सगोल मखल असिबु योखतुना थमननबा रिहेबिलिटेशन अमसुंग तुंग कोइना पाइखतकदबा थबकसिंगी मतंग द खनकी मिफम अदुना चीफ मिनिस्टर नोंगथोंबम बिरेना मणिपुर की पोनी मसिंग हेंगतननबा तोंगान तोंगान बा मफमसिंग द हैबिटेशन एरिया सिंग सेमगतपा मथौ ताई स्टेट गवर्नमेंट तांगलबा मणिपुरी पोनी मखल असि अतोपसिंगा यानसिन खिदनबा मचा लौफम ब्रीडिंग फार्म अमा थमलगनी सगोल कांगजैना मणिपुर की सगोल मुटखिदनबा होनबदा अचौबा थौदांग लौरी मरमसिन सगोल कांगजै सनाफम रूरल एरिया दसु सेमगतलगनी लोइनना सगोल की सजिक चाफम एरिया मसक खंगदोकलगनी हाइखे लंबी द सगोल थादोकपगी मतंग द सुमिफम अदुना खनबगा लोइनना स्टेट अस्तिगे सगोल लोइरिबा मपुसिंगना गवर्नमेंट रजिस्टर तौहन्नबा वारेप लौबगा लोइनना सगोल सिंग अदुगी थाकपदा मतेंग ओइननबा गवर्नमेंट की माइकैदगी सेल की मतेंग पीनबसु यानखि सगोल मपुसिंगना मतम साना रजिस्टर तौद्रबदी एक्शन लौखतपगा लोइनना फागतपा सगोल मियामदा निलाम लाउगनी मिफम अदुना सगोल की चरु लेसिनदुना थमजिन्नबसु खनखि ngasi gi mifam aduda veterinary minister B Hangkhalian parliamentary secretary Awangbo Newmai principal secretary Binit Joshi IGP Dr S Ibosa Manipur horse riding and polo association ki members sing tongan ba department ki officials sing susaruk yaki हंदक चही की संगाई फेस्टिवल द थाईलैंड की सेंपाक ताक्रोम सुंग मुइथाई टीम अमा लाक्तुना सरुक यागदौरी रॉयल थाई एम्बेसी की मिनिस्ट्रियल काउंसिलर थारोडोल खोंगरुंगा अखोई की दिल्ली पाउमी सेराम रोजेस का दिल्ली द अखनना उनबा अमा द वाफमसी फोंदोखिबनी थारोडोलना मखाताना मणिपुर की नाट की जगोई इसै सिंह मार्शल आर्ट न चिंबा सिना लमदम असि यामना सांगलबा पुवारी लेरकलबा फुरुप अमनि हाइबताई सिंजा की मतंग द पल्लदुना मणिपुर की उटी यामना हाउबा मथेल अमनि थाईलैंड की चिंजाक सिंगा मणिपुर चानरी बसिंजा का मानबा यामना लई मणिपुर की लफु थरो की सिंजुगुंबा थाईलैंड दसु पामना सानै लमदम असि क्लाइमेट सु ख्वाइदगी नुंगाइबा लमदम अमनि उखरुल की सिरुई मोइरांग की लोकताक ख्वाइदगी फजबा मफमनि लमदम असि उमोरोक सु ममिंग सतली मणिपुर की संगाई फेस्टिवल पांगथोरकपदगी महाक मसामक याउदुना लागली हंदकी फेस्टिवल असिदसु महाक मसाई याउना थाईलैंड की सेपाक ताक्रो अमदी मुइथाई की टीम मणिपुर द पुरक्तुना सानाहनगनी थाईलैंड की स्टॉल कुनरोम सु फेस्टिवल असिद सरुक यागनी हाइकी सक्सेस ऑफ द फूड इन look at each restaurant in Delhi Heart will be very successful and people will come more and more. Even me, I'm sure that once in a week I have to come and enjoy the Manipur food. ममांग चही की नवंबर की तांग निपान द लुपा चौंगा चप्पी अमदि लिसिंग चप्पी चना हनखिदबबु यानिंगदब फोंगदोकपो ओइना हयेंग ऑपोजिशन पार्टी तरा पुनसिनदुना सेमखिबा ऑब्जर्वेशन कमिटी न सिंदुना पांगथोकदौरिबा ब्लैक डे प्रोटेस्ट रैली असिदा लमदम असिगी मियामना सरुक याबिनाबा कमिटी की चेयरमैन एमएलए गोविंदास कोंथौजमना मियामदा अपील तौखरे ngasi कांग्रेस भवन द तोंगान तोंगान बा ऑपोजिशन पॉलिटिकल पार्टी तरा की लुचिंगबा सिंग याउना पाउमी सिंगा उनाबा दुदा महांगना मखाताना हाइकिबदा प्रोटेस्ट रैली असि हयेंग अयुक पुंग 10 मखाई ताबदा कांग्रेस भवन द पुल्लगा मियांगी खोंगचट अमा खोयाथोंग मिनुथोंग फाउदना हत्ता लंबीदा लाकलगा इबोयाइमा सुमांग लीला संगलेंदा मियांगी ओइबा मिफम अमसु पांगथोकनी हाइरी हयेंग सत्कदौरिबा रैली असि पार्टी सिंग असि खक्तगी नत्ते तुंगी हौरकलिबा नहा सिंग अमदी लुचिंगबा सिंगी सुसरुक याउरिबनी मरमदुना मियामना सरुक याबियु प्रोटेस्ट रैली असि मतांगदा तोंगान तोंगानबा सेक्शन कयादगी मोड कया पीबा उबा फंगले भारत अमदी पृथ्वी की फाउरबा इकोनॉमिक्स कया की व्यू पॉइंट सिंग हयेंग मियामगी मिफमदा खना नैनगनी हाइखि भावना साबा नतबा अखोई पुमनमक्सी भावना हिंबगी वाखल अमा लेबसे थादोक्सी भावना साबा थबक चटकुमसी अखंग अहि मागी सब्जेक्ट मैटर सिंगसिदा निथि जना थोरोइना खंगबिरबा
forum kayana fora kayana recognize tawba adugumba economist kaya gi viewpoint sing ado aduni hayeng anga dawri basi media gi marupang sing da media da through da ina appeal tawjari madudi hayeng gi sigumba rally ase mapung phahan biu mayam gi sohojok pina biu sohojok soidana bibi gani haibagi asetpa thajabadu thamjari ngasi paumi singa unaba da protest rally against Modi mad disaster demonetization amasung GST haiba leaflet amasu phongkhi thoramadu da saruk yakiba CPI Manipur State ki State Secretary Dr. M Narana phongdokhibada hayengi numit asibu Bharat pumbada Black Day haina palan tawgadoriba asigi nungi oiba wakhalondi BJP gi anau belengak na Bharat ki miyam da afaba lengak lon ama purakani hairaga micham miyam wana bathabak kaya tawrakpa asigi saruk ama oina pangthokadaba rally ri Black money mapandagi purakpagi mingda lupa chamnga amadi lising chapi ban tawkhiba si undemocratic oiba thawongni miyamgi ayaba amadi parliament da khanaduna tawgadaba adu tawdaba tawdana nongma khakta da paisa chatnaroi lauthopa si elected dictator amagi mawongni demonetization miyam da pikhiba awaba sing mioi samaga taramanga sikhibagi matungda kari ahenba afaba lakrabage black money thingbaga demonetization ga thoidokpa mari leinadaba ama oire mapalamda leiba bank kayada senjau paiba kayana pesa thadok thamlamba kaya Bharata purakani miyamgi account ta lupa lakh tara manga fawba hapkani haina BJP na laukhibani Bharat ki miyamgi karamba account ta pesa changba leirabage mapalamdagi black money lupa ama fawba pusilakpa ngamdri black money sanaramba senjau paiba miyoi singidi white money loina on khre achauba corporate house singi pesa sing non performing asset oire haiduna lupa crore kaya BJP government na kokpi khre ina khunba kangbu gi paisa di kokpi khraga aduga lairaba lomi singidi sel singbang ngamdre haina lengak asina dandi piri nongmada Bharat lomi kuntra manga gi changda bank ki paisa singbang ngamdabadagi masa mathanta sizari hairi demonetization की मतुंगदा भारत की प्रजा सिंह कयाम वागी बगी एबसिदी अइना मु हंगचद्रबसु प्रजा पुनमन खंगे पैसा काइबा यादबगी पैसा लैतबगी मी पुनमक्सी कोकता खुद हापतना हाकार लाउनबैद ओइग्रिबने नुमित खुदिंगी पोट ममन सिबु होंगनबा a businessman jingduna lepning ba maman the lecturer pigri porse is it not a looting kubak may hay de segundo by the alamangi pramando they are looting the public madugi businessman jingsin loot tori was government sin to hon banatra si punamakshi demonetization si mari lenuba kaya boy maramaduna ai khoina hayengi numir che black day na paran tokjabani Bisnupur district ki manung sanba phubala da sariba district sports complex asti athuba matamda semkat sagatpagi thabak nauna hauragani haina Manipur pollution control board ki chairman oiriba oinam kendrugi MLA L Radha Kishore ngasi district sports complex ki phibam yengshin bada haikre khongchada duda LDA ki director Bhagat Ton yauna mari lainaba official sing susarug yaki Radha Kishore na makha taraduna mamangi sarkar na lupa crore mapan lakh marifu hena changna kaithoktuna semkat sagatpa hauram laba sports complex asi अनेम्ब जगह सारंब ओइबना इसिंग तत्तना थुमजिन मफम अमा ओइबना स्पोर्ट्स कॉम्प्लेक्स की ग्राउंड अस्ति वांखत हनबगी थबक हाना पाइखत खिगनी हाइखी फोबालागी लेरिबा स्पोर्ट्स डिस्ट्रिक्ट स्पोर्ट्स कॉम्प्लेक्स असे सिगी लो लाइंग ओरिबा अकोइबदा लेरिबा जगह सिंग असे अखोइगी लोकताक की एलडीए की अखोइगी जजर मशीन जजिंग तो रकांतो कोई काम खरला कांतो दा अकुटबा सिंग असे सेंबा हाइदना अथुमतम दा होननबगी कोई सर्वे लाए मसिगी रिपोर्ट पुनमग से कोई अथुमतम दा ऑनरेबल चीफ मिनिस्टर थमजरगा थब हौब निमित मैम अखोई लौथोगनी लमदम प्रजा पुनम अथॉरिटी पुनम गवर्नमेंट पैसे तौखचरीब स्कीम पुनम से प्रजा की मरम प्रजा इचिल इना पुनम सेक्शन पुनम अखोद मतंग पांगबियु मैम अपील तौजरी LDA की प्रोजेक्ट डायरेक्टर भगत तो नहाइखिबदा स्पोर्ट्स कॉम्प्लेक्स असि ग्राउंड की फिबम असि वांखत हन्नबा लोकताक पाट की करम मफमदगी लेबाक लौब याबगे हाइबदु सर्वे अम सथरगनी सर्वे असि नुमित 3 निफावगी मनुंग द लोइसिनदुना स्पोर्ट्स कॉम्प्लेक्स असि नौना सेमगतपदा LDA की माइकैदगी पांगबा याब मतेंग पांगनी हाइखि अरेब LDA की मशीनरी सिजनरगा मारुना ड्रेजिंग मशीन सिजनरगा कोइना लो लाइंग एरिया सिंग को डेवलप तौबेना खंजे फुबालादा लेरिबा टूरिस्ट होम असी नौना सेमगा सागतुना चपचाबा टूरिस्ट होम अमा ओहेन्ना बथबक पाइखतलगनी हाइना मणिपुर पोल्यूशन कंट्रोल बोर्ड की चेयरमैन एल राधा किशोर नंगसी टूरिस्ट होम असी यंगसनबेगी खोंगसत फोंगदोखरे महांगना मखा तारादुना टूरिस्ट होम असी की फिबम नोंगमगी सोक्सिलकपना लम कोइबा लाकपसिंग
लाखिद्रे मफम सेंट्रल फोर्सिंग लेहनखिबदगी ngasi phibam asi oirakhibani mafam asida tourist sing ningthina lakna ba sabsaba tourist spot ama ohenna ba chief minister gi liching makhada paikhalagani haiki gi kanodagi inland haidana lairiba adugi scheme dagi su anoba masida hapchan beya ba project khara hapchalaga punna ani se join toraga koi yam athu matamda mafam ase sangko charagani khongchada du saruk yakhiba LDA gi project director bhagat tona lokta khongbal da lam khopchin duna khunda salakpa sing asi athuba matamda lokthokna bathabak paikhalagani pat ki akoibada khundari ba mafam sing amaga satok sasin yanana bathabak paikhalagani haiki inland akhoi loktak inland water facility and akhoi loktak ki akoibada leiriba khunda sing haibidi pat ki akoibada leiriba akhoi village sing se connectivity piba de yamna akhoi phajaba de tourist mayam nasu pat ki akoibisi yengbagi tanja abdi pina bi damang thene kan tawjari Malem da phau ki ba myoi sing masa na hona zaraga madugi mahai phangki ba ngaktani haina works minister ts biswaji na ngasi sangang gaida leiba Harvard school gi taragani pan suba mapok kumon thorom da haikre thorom madura school asigi principal Dr K Nabasandra Council of Higher Secondary Education Manipur gi chairman L Mahendra Singh amadi Manipur University gi professor N Ras Mohan Susaruk yaki minister na makha taraduna mahairoi oiringaida aphaba wakhal khanduna isagi tungi punsigi da mak semjagada bani haiki no government no lakpada koi amna chawba summit Northeast Business Summit da this is one of the biggest summit so far organized by any government adana koi abroad tagi ambassador sing na tuan phawba kano mayam sing se koi Manipur changbir oana adana koi gi le resource mayam si koi na season hale har kanda koi ga makoi ga tarap tor kana koi combine to the economy kalang ga koi combine to the koi employment sing si koi na phangan ga ge praja mayam da habisi wakhal wandani Thoramadu da council na loba class 12 parikya da mark wang na phanglaktuna mai paklakraba school asigi mahairoi singbu mana mathum piduna pungning thogatki along with the certificate of honor percent with letter marks in 8.8% along with the certificate. Narendra Modi gi afaba numit laklagani haiba lengakna India da missing yamdaba phurup singna leiba kinare haina CPI gi state secretary Dr M Naranangasi Rumal theater da pangthokhiba Russia gi revolution gi chahi chama suba kumon ga mari leinana pangthokpa thoram da phangdokre CPI Manipur State Council na sinba thoramadu da party sigi deputy secretary L Thoiren L Sotin Kumar secretariat member L Iboyaima L Lala KH Jubaras District Secretary S Jaimin Chingbasu Saruk Yaki Thoramadu da Dr Narana Makhatana haikibada Narendra Modi na luching balengak asi chahi ahum helakle mikhal mamangda afaba numit laklagani haina lauramlaga Pakistan gi missing dagi hena leiriba Muslim singi mayukta sanjaba thingle India se Hindu khakta gi leibakni haibana chingba mong sa da thabak kaya tauri lairaba imung singda zero balance da bank account hanghallaga lupa lakh manga haplakani haiduna ngaihallaga thamle ina khunbas singna hena khulhanba lairabas singna hena lairahanba thawong sinbaga loinana rayo chatruk hena thoganduna miyam wahalli Manipur da su chingtam khaidokna naba thawong kaya sathari hojik miyam na wari basi kannana ba amta ngairaba pambaidi manaba khunai socialism natana waroshin purakna ba atai lambi leite haiba miyam na khanghanna ba October revolution ka mari leinana thorom pangthokpani haiki class ni yoishna matung sadaga chawa Suri ba asu chejana wala yo puthoi ba praja adum bani asu man mati jana jada ba suri ba mikro putho ko bi madu sedo ngirana su da ka ko it is the same nashi jada ko samaj una ma shitiki nan ko ko hola ko da madu dangi ni over socialism corruption Yankhairak EP Kraba State Blood Shell gi State Program Officer su oiriba L Tomsa Khuman bu okpagi thoramama akam patta leiba nailitta pangthokre mahakna iba My Journey to 50 Voluntary Blood Donation koba lairik amasu release tauke Life Saver Manipur NSS Unit Nailit State Blood Shell Blood Bank of Transfusion Unit Jenims na sinduna pangthokiba thoramadu da Jenims ki Medical Superintendent Professor L Ranbir Nailit ki Executive Director T.S. Prameshwar, Life Saver Manipur ki President Dr. T.S. Bimol, State NSS Officer
Saimin thang na maru oiba miyoi sing oina saruk yaki Dr. L Tomsa Khuman na EP bada miyoi bagi punsi kanba ngami haiba wafam dagi mahang na yankhairak EP kibani haiki Jenims ki Medical Superintendent Professor L Ranbir na EP bagi kana bamasung munna khangdabana miyoi kyadi ngasi fawba EP bagi wakhalon laitri mipum khudimak EP bagi wakhalon lairabadi miyoi kyagi punsi kanana ba hotna bada achauba kana ba ma oigani haiki mi family to gi mi bauda akhoi mani family gi asa masu I ka ba gi hingari na khoi na hai bauda pi da si wa yaw Senapati District ke Lai Village da sa tan bachat pa mioi ama mahaka chatmi nariba mioi aduna kaini haiduna nomaina kaplak pada sire hairi thodok adu da laikhidraba mioi adudi ke Saloni kawi Lai Village dagini mahaku nomaina kapi hairiba mioi aduna Ngauloni kawi hairi makhoi ani Lai Village ki asukpa jungle da numidang da sa tan bachat pada thodok adu thokibani hairi makha taba pau pizadringai da atemna brem tang luxury Sky Hospital da world class interventional cardiology ki khudong chab leijare operation tawdana heart ke ahoba menba coronary stenosis balloon na kam thoga stent hapa madi mi hun chong bagi layeng RF ablation singba chahi ani degi hena Sky Hospital da mai park satharatli loinana PPI ICD combo amasung angiogram gidamak aikhoi ki chief cardiologist Dr. L Shyam Kishore gatanabiu ningam hawdana ba hana booking tawbiu Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi liver solak padagi producing aktaba hakchang choktarba tumba chaba yaraktaba khong hama nungayaktaba singidabak amatta ngaraba upaidi Jolib syrup amasu Jolib capsule with changin isnabiu Pinasia Coaching Center, the best and only trusted coaching center in Imphal. Pinasia Coaching Center gi ozing na exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagi damakdadi Pinasia singna amata ngaraba coaching center ni. Miyamna center sida thazaba thampi. Amukana taramukchari makhataba pau Apollo Tires ki showroom ama ngasi gari awang lekai FCI road ta leiba MI Traders ta hangdokre hangdokpagi thorum aduda regional business unit Guwahati gi head Rohit Singh na hangdokhi MI Traders ta hangdokliba Apollo gi showroom asda company asigi makhal khudima ki tire fanghangani haina Rohit Singh na thazaba pikhi Sel Changdana Hangam Thaduna Matau Karam na Sathok Laina Puthokadaba gi haibagi matangda Central Agricultural University gi Directorate of Extension Education namadi Wangu Tera Awang Lekai Lomi Luka Khusam naduna Nongmagi oiba Lomi Singi oiba awareness program ma Wangu Tera da pangthokre Thoramadu the Central Agricultural University gi Deputy Director of Research Dr. T.S. Rovindro University Asigi Register Dr. K. Momosa Kishan Morcha BJP ki President Navakumar Amadi Member L Jentana Maruiba Musing on Saruk Yaki Thoromaduga Mari Lenan Lomi Singda Low Paritarada Hunba Yagadaba Hangam Maru Sing Yentoke Dr. T.S. Robindro na Ising Ichana Soga Laba Wangu Gilofam Sing Karada Oirabasu Lomi Singi Mateng Oinanaba Haiduna Thoromase Pangtokani Haiki Lok terong pam se sida lomi sing sida hangam tharagadi masagi income se gar hengarangani donana sai asigum sina ikoi gi Manipur hangdum le bala busi andak sai da sunna masang sai da sunna thabu ya ai habi se koi ya baksana ngani mutang na program Mamang Chahigi January da Manipur da Akanba Yuhar Habagi Thaudokta Khwairamban Bazar da Leiba Ima Kaithel Ani Akai Atoi Thokhibadagi Lengak na Kaithel Ani asi Semjinbagi Thabak Satharakliba asigi phibam ngasi Mahut Minister TH Syam Kumar na Kaithel Ani asi da Haktheng na Satuna Yangsin Kre
Minister na mari lainaba engineer sing amadi tikadar sing da kaithel asi athuba matamda loishinna ba khangan khi TSM Kumar na phongdorakpada mahut department na kaithel ani asi semjin bagi paisa Works Department ta pikre mathang chahi gi January gi tang 22 faw gi manung da kaithel ani asi loishinduna haunabi matung ina sangagani haibaga loina na kaithel asi semjin bada matam changliba asi technical gi oiba thabak yamna yaubana khudong sadaba kaya mayok nabani haina phongdokhi Ma'am hai bajam sumi kai guna bada government asina koi thosa pitra brandna mamang da connector nang paisa pitra mu lawre mu adu ko 21 crore di mo department na koi gi work department di mo to na finance su paisa leire paisa gi awa ba su leite connector do si hange koi na paisa gi awa ba leibra paisa gi urga hai ro hai ka paisa gi awa ba nate anu ba sa ba urga di time no kakpa ya ba ana ar ko ta swak ki na si yam te kan ko ba ko gi anu ba sanga pa na ma January gi tang ko the pizza ge hai and the question of the question have the question Imam Yabiro and I built the media through that. All Manipur District Council Teachers Association ki mihut kangbu amana Chief Minister Nongthongpam Biren unaduna Primary Teachers Revised Pay Band to chanahana ba taksin kre Manipur Gazette ta yauri ba pension ki benefit su chanahan bina ba taksin ke Cheragasida Manipur ge urban local body kuntaret ki employee masung pensioner singi revised pay structure chanahana ba order thokre anauba revision PSC chahi SC ge April gi tang amadi revised PSC ge arrear chahi SC ge April amadagi October gi tang 38 senpham gi chada yankhai mathang chahi gi March gi tang 38 faw gi manung da pithok lagani lemhoriba tangkhai amana chahi SC gi senba chahida pigani hairi Amarom All Manipur Trade Union Council nasu Chief Minister da memorandum pishanduna employee state government ki employees workers nasu pensioner singi taret suba central pay lisingani tara taruki January gi tang amadigi effect tawraga chana hanbina ba taksin kre amarom da fazin kiba trade union ki activists manga gi suspension handokpina ba taksilli Ministry of Youth Affairs ki midyang makhada NSS Regional Center Guwahati amasung NSS Cell Manipur University na senduna Waikhom Mani Girls College ta chatharakiba numit mangani gi NSS volunteers singi camp ngasi lotion kre thoromaduda NSS Cell MU gi program coordinator Dr. K Shital Zait College asigi assistant professor and Siam Sawiyaima Higher Secondary School gi NSS program officer Dr. AK Priyo Kumar Susaruk yaki Thobal wang matabada leba Women's Income Generation Center na salaiba nupi macha singi children home linkhat khibagi kunmanga subamapo kumon thoram center asigi complex ta pangthokre thoromadu the children home asigi manager oinam Indira child welfare committee gi chairperson KH Zitendra district child protection officer K Anita Kaina and Nimai Chan high school gi headmaster B Memsa Susaruk yaki center asigi secretary oinam Indira na home asida leiba angang sing makhoi gi mama mapa leitabana makhoi gi mapok numit khangdaba mayam ama yauri home linkhat khiba numit November gi tang taret asida apunbagi oina mapong numit ki tharomasi pangthokpani haiki Thobal District Commando Madimanga Suba JK Rifles na Lilong Dam Maya da thiba humagi thabak tathabada Mohammad Yahiya Koba mioi ama pistol ama ka kona na fare Amaromda Imphal West District Commando na KSTP Noyon Group ki mioi ama Chingmairong mamang lekai dagi fare faraba mioi adudi Kuraizam Ingo Sa Singh Elias Black Kawi Chingmairong mamang lekai dagi ni District Police Commando Kakching amadi kunchamapan suba Assam Rifles na Chairen Awang lekai area da thiba humagi thabak tathabada KYKL gi Sarokhaibam Anita Kawi Cyril Awang lekai digi mioi ama safari haina police ki PRO na thokpa cherol asina khangalakli Sangangai Gram Panchayat ki Jila Parishad member Pradhan amadi ward member sing okpagi thoramama Taubungkhok Awang mayai lekai da leiba ipa loya lakpa ima nungthel leima ani gi laibungda pangthokre Foreign countries sing da MBBS tamhangani sel yamna changloi haiduna mahiroi kaya wo admission tobigani hairaga paisa tanba kangbu ama leibadagi mahiroi kaya awafamda taba yaure Kumukcham Silaima Chanu Kobi Manipuragi mahiroi ama atopa country da MBBS tamhangani haiduna mioi kharana sel laukhraga admission tobidaba amadi bizana chingbagi mari leinaba che chang sing ningthina sembiramdabadagi MBBS tamba fangkhidre thodok asigi matangda international model lama oiribi mayang lambam dainana Ministry of External Affairs ki Minister of State General VK Singh unaduna wakatkre asigumba thabagasi matungda amuk hanna thoktanaba ministry gi pungning chingsinkhre
National Food Security Act listing ni tara humdoi gi makha da lairaba singda ahongba mamal da cheng amadi kerosene fanghangadabani Nambol Municipal Council gi ward number tara gi beneficiaries singi cheng amadi kerosene August September amadi October thagi pithok pina ba Nambol Municipal Council gi councillor Somorendro ward member Ibungo Macha amadi ward development committee gi member na mari lainaba singi pungning chingsilakli Vertet Lintner na iba The Great Game is pu Manipuri lol da handoklaga nongpok lamgi sanaba haina mingthonba lairik asi fongkre ngasi jugol saina ithokpa lairik fongbagi thoromda Pauna Bazar gi Miyam Publication Office ta pangthokhiba thoromda Malagi President Kangjam Sauba CPIM gi Secretary Sarat Salam Mutwa Museum gi Director Mutwa Bahadur All Manipur Printing Works Welfare Association gi General Secretary Takhelambam Arun Susaruk yakhi Kumbi Kendra gi manung sanba wangu ahalup sithek laikai community hall da iramdam apunba Disabled Welfare Association gi wangu amadi puya club wangu ga punna khusam naduna haukiba tang manga dagi hauna numit humni sumna satharakpa disabled persons singi oiba art exhibition and handicraft training program ngasi lotion begi thoramadu da State Commissioner for Person with Disabilities Manipur gi MD Dr. Kumar Seth, National Awardee L. Amendra Amadi Atay Masak Naiba Mioy Kiana Saruk Yaki. Loinana, Tongan ba Phil Sing the award Fanglaklaba Disabled Kayasu, Ikai Kumdaba Utpagaloinana certificate Sing Yantoki, Libak Tiba Togdok Amada Makong Animaka Kraba Matungda, Handicraft Ki Pochai Savada State Award Fanglaklaba A. Arun Kumarna, Nama Soirava Singsu, Miam Galoina Hingba Pami, Makoisu, Mioiba Amani, Maramaduna, Manipur government Hiramasta Hena Pugning Changhaning Haiki. Jadi hendak film sopo sih nih, untuk anu memeting kerpang biwa yang saya ya, aja nih. Schedule caste ki phangpham thokpa khudimak phanghanna government asina thorang lauduna leiri haina Manipur Pollution Control Board ki chairman L Radha Kishorna phangdokre wafam asingasi Laimram Yaifa lamjing lupna sinduna panchayat amadi jila parisad mikhalda Mai Pakrabas Singbu Taram Okpaki Thoramda Fongdokhibani Thoramadu da Laimram Yaifalam Singh Lupki President L Biramani Kulakpa L Sanjao Singh Kainau Zila Parisad ki member N Samananda Irengban Gram Panchayat ki Upapradhan M Sana Tomba Susaruk Yakhi Radha Kishorna Makha Tana Fongdokhibada government na paikhatliba thabak thorom khudimak praja miyam gini miyam gidamak thadarakliba senpham Singh amadi kanaba kaya Singh asibu Isagini Kanduna Lanai oina season of a toklasi haiki, Tongan skim sing a sea canaba, I could among alone and never honest haiki. Sarkar sa paikaliba skim sing a say, but I'm son alone and away, Dargali. What do you die to say Kanana Logani? I get Elway Elogani. Elway Elgi Praza singer, I get youth singer, Tomo sing a tabak to Drabi Amukso. I couldn't Paliba Pandam, if we target your Bungamoya. St. George High School Morin Sinduna Parents Tigi Thorong ngasi school asigi campus ta pangthokre Thoromadu da Parliamentary Secretary Health S Subhas Chandra ADC More L Gozendro Sekmai Kendrigi MLA H Dingo amadi BJP Manipur Pradesh ki General Secretary N Nimba Susaruk Yakhi Thoromadu da wangang kiba singna afaba macha ama oihenna bu honabada mama papa singna thingnari ba awaba kaya macha singda subab tahanduna punna khangmina ba mathok tai Tungi Yumbirel Oirakada Bangang Singbu, Apava Lambida Purakpada, Mama Mapa Singi, Jaurava Todang Lay Haiki. Surachanpur Police na drug laluan bini haiba, Nupi ani heroin number 4 Amadi Selga Konana Fagat Pangamle Hairi, Farabamioy Adudi, Lalcha Marem Chahi, Yankai Taruk Mapuroi Balai Kidraba, Lalthan Lian Amadi Mahaki Machanupi, Swan Ngai Chahi, Kuntragamari, Surachanpurgi, Kumuzam Balakai Dagini, Makoyani Churachanpur Police ki Drug Cell Unit na Additional SP Churachanpur gi Mityang Makhada, Mayum Dagi Nisa si Yolingai da Fabani Hairi, Makoyani Dagi heroin number 4 gram Humkudrani Toy Amadi, Sel Oina Lupa Lak, Tara Humdoirom Fagatle Hairi, Amoromda, Karbara Sida Sarug Yabani Haiba Mioy Ani, Robert Singson Chahi Nifumanga Apokpa, Kam Khokam, Nehru Mark Amadi, Syamjan Lian Apokpa, Valran Rem, New Lamkaso Fagatpa Ngamle Hairi. Handak pangthok kadoriba sangai festival asiga mari lainana paikhalakpa section thorang oina DSP car Dhoni Mayeng Bam amadi narcotic OC P John gi midyang makhada ngasi wangkhai ayangpali area da achat ok sing check tawbada mioi ama yuga konana fare hairi faraba mioi di Puthem Sarat Chandra chahi 18 apokpa laikhidraba pi Purna Chandra Andro Kharam laikai dagini mangondagi uliter chaniga humphudra manga Fagat Pangamle Hairi, Fagalava Yuga Konana Mahak Excise Department, Porompat Branch Sinakre Hairi.
Relief Center for the Welfare of Differently Able Persons Manipur amadi Inclusive Education SSA Thawal District na sinduna differently able persons angang singda makhoi gi darkar leiba khusu khulai amadi atai polam kaya ngasi yenthokre SSA Thawal District ta pangthokiba thorom maduda Ministry of HRD Department of Higher Education Government of India ki Chief Resource Person amasung ZEO Zone 3 Thawal S Mangina maruiba mithunglen sing oikhi ngasi yenthokiba polam sing adu haukiba October gi tang 13 da pangthokiba pocha yenthokpa ki thoromda loba lakidaba sing adu khangat laga yenthokiba ne hairi Kangui Youth Union na sinduna handak MPSC da pangthokiba MPSC na pangthokiba recruitment examination da mai paklakraba kangpokpi nupi masa ani Dr. Grace Langnai Kim Chongloi chahi kuntraga nithoi apokpa haukholun kipgen amadi Zangdel Hing misau chahi kuntaret apokpa henkholun misau ani mutaram na opagi thoram ama pangthokre Dr. Grace na Zoology da Government College ke assistant professor oina khalakibani aduga Zangdel Hing na sociology da khalakibani hairi Tribal Research Institute ta Deputy Director gi appointment pibagi matang da MSU na government ta thamkiba wafam ga mari leinana November gi tang 3 ki changsin gani taroma khongjang adu November gi tang 10 fawba handokle hairi MSU gi President Luchingba Mihut Kangbu amana Tribal Affairs Minister masung Principal Secretary ga punna famina raba matung achumba tawgani haibagi thazaba pirakpadagi khongjang asi handokna ba phirep lorokpani hairi Manipur dahan boina Traditional Maitai Pangal Cultural Festival ngasi Hotel Imphal da pangthokre thoromadu da Manipur State Minority Commission ki Chairperson Dr. S Barhaundin Commissioner Oiramba Dr. R.K. Nimai Wakaf Board Manipur ki Chairman MD Fazrul Rahamsu Saruk Yakhi Dr. R.K. Nimai na Manipur da minority oina leiriba Maitai Pangal Malem gi atai lebak sing da leiriba Muslim sing ka yamna top na leiriba furup amani haiki isu amabu furaga thugairaga akoina ngamgani haibase de masigi matam sidei hengre hena yana thajai District Handloom and Textile Office Imphal na sinduna Handloom and Handicraft Delivery masung mudra scheme gi makha da awareness tharomama uyumpok maning laikai multipurpose community hall da pangthokre tharomadu da khundrak pam kendra gi MLA gi Kundrak Pam Kendra gi MLA TS Lokeshwar District Handloom Imphal East ki Project Manager P Meena Kumari UBI gi Lead District Manager Saikai Singsit Jila Parishad Member and Sana Tombasu Saruk Yakhi Tha khudingi tang tara amasung tara manga da mathang sina pangthokpa Chief Minister Secretary ta pangthokpa Chingi Luchingba Numit amasung miyam gi numit handak thagi oina Chief Minister Myanmar da malem gi oina pangthokadaba mifam da saruk yagadaba na pangthoklaroi Chingi Luchingba sing amasung miyam gi numit punna November gi tang tara treta oina pangthoklagani haina pun Chief Minister Secretary ta gi khangalakli Kuntaruk Suba State Level Nupi Learning Sing Lamzel December ki tang tara nithoi da pangthoklagani haina State Level Nupi Learning Sing Lamzel Organizing Committee na thadorok bacherol amana khangalakli Hojek sanabagi pau amuk laubirasi Sana bagi pau lobirasi More Youth Club na sinba inter-unit football tournament kansin nungtil Gangam Lentol Ground Lucian Kray Lucian Bigi Thoramadu da Sports Minister Let Pau Haukip Hills Drive Council ki President Jinsai Lungdim ADC Channel ki Chairman Lukhosai Zau Member Geneva Haukip Amadi Yes Krishna Tombi Susaruk Yakhi ngasi sanaki ba final match ta More Youth Club Unit Tara Nitoi Sawang Phai Youth Club Amadi More Youth Club Unit 9 Langkhi Choi Vang Youth Club goal amata chanaba ngamdabadagi torch taunabada Langkhi Choi Vang Youth Club na mai pakre makok mathang taraba sing da das ta phang ki bamyoi na matum sing yan thoki thoromadu da wangang laduna Sports Minister Let Pau Haukip na Gangam Lenton Ground asi Hello India project ta haptuna afaba mapung faba sports ground ama oina na bohona ragani haiki lukhosau jauna sana khotna bana society sida apun mege saktam purak pangamgani masida sunatana miyobabu masamau fana thamna na bohona bada sana khotna basi yamna mathau dai haiki Maharashtra Badminton Association sinduna November gi tang ani tagi mari fauba Nagpur da pangthokiba humphudra humdoi suba interstate
Interzonal Badminton Championship ta Manipur gi mixed team na bronze medal loba ngamkhre. National gi thak ta badminton masana da medal loba ngamba si handak na ahan bani chathakiba championship asida senior mixed team da Haryana bu Panjil ahum DM Somi di qualifying wachang bangamki. MMTM amasung Indian Red Cross Society Manipur State Branch na sinba numi humni gi oiba first aid saras amasung rescue training minito ba MMTA gi office ta loishin kre thoramadu the Red Cross Society Manipur State Society gi president Dr. Y Mohan MMTA gi vice president Jamini amasung S10 mangang susaruk yaki. Makataba sanabagi pau boyai ning thozamdagi mu phangbiragani. Sahi Tramri Makagi Humphum Shuba All India Inter School Boys and Girls Archery Championship ta ngasi nini sanba numit phawda Manipur na goal ahum yauna punna medal mapal phangkhre. School Games Federation of India gi mieng makhada Department of Youth Affairs and Sports na sinduna tha sigi tang manga dagi team kulhumdoi gi nupamasa amadi nupimasa archer sohum yangkai mathona saruk yaduna Khumbalampak Sports Complex ki archery field da sathariba Sahi Tramri Makhagi humphumdoi shuba All India Inter School Boys and Girls Archery Championship ki ngasi nupimasa gi compound gi pangthokibada CBSC gi Priya Guzerna score satruk niputaret phangduna ahanba Manipur gi KS Debia Sanuna score satruk tramanga Pangdunani Subamadi, Maharashtra Sanik Morena scored Sangwaya Kimanga Pangduna Ohum Supertaki. Category Sigi Nupamasagi Pangtokibadana, Manipurgi Ice Tutan Kumana scored Satuko Mudra Pangduna Ahanba, Maharashtra Bikram Sindiana scored Satukumanga Pangdunani Subamadi, Manipurgi Johnson Leishongbamna scored Satukunitoi Pangduna Ohum Superposition Taki. Girls team gi compound gi pangthokibadana Manipur gi KS Debia Sanu Mutam Priti Devi Priti Khetri Mayum amadi Jennifer Paunamna punna score listing amaga satru kuntramari phangduna ahanba Maharashtra gi Sainik More Marunan Speckle Payal Sarvasasi amadi Maithili Sindena punna score listing amaga satruk subna taret phangduna ni suba amadi Jharkhand gi Asata Singh Kumkum Kumari Kalista Singh amadi Anu Priya Mahetana punni score listing amaga samri merfutra phangduna ahum sub position taki. Category sigi nupamasagi pangtokibadasu Manipur gi Ice Tutan Johnson Bebekananda Madi Naikna punni score listing amaga chanipan merfumathoi phangduna ahanba Maharashtra gi Brikam Sinde Agnibes Aditya Madi Wasrajna punni score listing amaga chanipan yankatret phangduna ni suba Madi Delhi gi Raman Chaudhuri Aryan Barman Amadi Parimal Guptana punni score listing amaga samri kunmanga phangduna ahunsu position taki. Manipur Horse Riding and Polo Association Sinduna Tha Sigi Tang Kunipal Dagi Polo Team Kunipan Saruk Yaduna Impal gi Mapal Kangjung Sanaba Hokiba Kuntrom Doishuba N Hazari Amari Dr. N Tombi State Polo Tournament Nong Singi Pibam Patabadagi Matam Kras Hanaba Leb Durbo Matunda Ngasi Dagi Makhataba Mersing Sanaba Hokre Ngasi Sanakiba Ahanba Mersta Singkayunba Polo Club Team A Kongpalna Tentha Polo Club Panjil Nipal Marida Mighty Piki Mersa Sida Maipakiba Singkayunba Polo Club Team A Kongpal gi Panjil Singadu TI Skawbana Ani Super Sakarda Panjil Ama Ahum Super Sakarda Panjil Ani Amadi Mari Super Sakarda Panjil Ani Punna Panjil Manga Sanki Atoba Panjil Ahum Maduna E Basanta Amadi Ti Leishembana Ahanba Sakarda Panjil Ani Sanki Atoba Panjil Aduna El Kokesona Ahum Super Sakarda Sanki Bani Mersa Sida Mighty Kiba Tentha Polo Club ki Panjil Mariadu KS Tombina Ani Subamadi Mari Super Sakarda Panjil Ani Sanki Atopa Panjil Ani Aduna M Sanjit Amadi M Mosana Ahanba Madi Ani Super Sakarda Sanki Bani Ani Suba Merski Sanakibadana Impal Riding Club Lampen Patna Paradise Polo Club Wankaibu Panjil Taramari Amada Yamna Laksana Mighty Bikre Impal Riding Club Lampen gi Mai Pakibaki Panjil Singadu T Saratna Ahanba Sakarda Panjil Ahum Ani Super Sakarda Panjil Ahum Amadi Ahum Super Sakarda Panjil Ama Punna Panjil Taresan Ki El Rohitna Ahanba Sakarda Panjil Ani Super Sakarda Panjil Ani Amadi Ahum Super Sakarda Panjil Ama Punna Panjil Manga Sanki Atopa Panjil Ani Eduna Omes Gurungna Ahum Super Amadi Mari Super Sakarda Sanki Bani Mers Asida Mighty Kiba Paradise Club Wankai Amatangaraba Panjil Edu E Abungna Mari Super Sakarda Sanki Bani Tournament asigi ahum suba match ki sanakibada CRPF Polo Team Langsingna Thawal District Polo Club pu Panjil Tara ahumda mighty pikre
मैच असिदा माई पाखिबा CRPF पोलो टीम लांजिंगी पांजल सिंह अदु ओ समरजितना अहानबा अमदी अनि सुपर सकर पांजल अनि अहुम सुपर सकर पांजल अनि अमदी मरी सुपर सकर पांजल अमा पुन्न पांजल मंगा चनखी वाई ओकेंद्रोना अनि सुबा अमदी मरी सुपर सकर पांजल अनि चनखी ए समानंदना अहुम सुपर सकर पांजल अनि अमदी आइस ड्राकुला खुमन्ना अनि सुपर सकर पांजल अमा चंदुना मैच असि माई पाखिबने मैच असिदा माइटी थवाल डिस्ट्रिक्ट पोलो क्लब की पांजल अहुम अदु बी हेरोजिना अनि सुबा अमदी मरी सुपर सकर पांजल अनि चनखी अतोपा पांजल अदुना ओ इनाउना मरी सुपर सकर चनखिबने सथरिबा टूर्नामेंट असिगी हयें नुंथिल पुंग अमा ताबदा अहानबा मैच ओइना मैराबा पोलो क्लब खोयाथोंग अमदी खुमन पोलो क्लब मयांग इम्फालगा सानगनी अनिसुबा मैचता DGAR पोलो टीम अमदी इबोडो मार्जिंग खुबम कनबलुप हिंगांगा सानगनी अहुम सुबा मैचता KNMM राइडिंग स्कूल टीम C सिंगजमय अमदी सिंखै हुमदो पोलो क्लब टीम A कोंगपालगा सानगनी Yaking Association Kiba Nipet Keno Spin Association na gold kuntrani thoi amadi silver tarani thoi yauna punna medal nifuma polamadi point samri gi nifuma thoi phangtuna overall team champion gi trophy lokre unit mangagi pedaler sam romna saruk yaduna satharki ba championship asida Imphal East na gold kunmathoi silver taratruk bronze tramathoi punna point sohum marfudrom doi phangtuna runners up trophy lokhi Imphal West na gold taruk silver taramanga bronze medal tramathoi punna point chani ga kuntra manga phangtuna ahum suba position takhi nong suki de tol kunlom tapangthok kadure black day gi khongchat amadi mifamda miyamna saruk yabiu matang asiloi zabirba singbu amuk